Union Tribal Affairs Minister Arjun Munda ga Maheshwar ga Unnaduna Meitei ST list Channabagi Matangda documents in Pisinkhre Meitei na scheduled tribe status fangnabagi Matangda Union Tribal Affairs Arjun Munda ga political activist Maheshwar thongnaujam ga Parliament da Unnaduna memorandum pisinduna Meitei ST gi list yaunabagi Matangda khanakhre haire political activist Maheshwar thongnaujam na Tribal Affairs Minister Arjun Munda masamak Parliament da Unnaduna memorandum amasung Manipur gi history gi record of annexer point yauba Meitei si kanano kuki kanano haiba grip book amaga khusinakre ngasi Union Minister Arjun Munda ga unabagi matangda Maheshwar thongnaujam na pau gi mifam amada phongdokladuna hai Meitei haiba furup asi yelomi ama oiduna lakmane adubu Meitei na ST list sanaba honabada kuki refugees sing na ayat apan piriba si haukiba lising ani taraga mathoi gi January mangada court ki judgment ama criminal appeal number 11 ge special writ petition number 10367 passed out kiba judgment amang English ngani tara Kailas amade atopa singa versus Maharashtra state ka thokiba judgment amada Supreme Court of India na haidi madude scheduled tribe khudingmak India gi asengba mi oigadaba ne haidi ba judgment asina ta I madude kuki amadi Manipur da laiba jomi scheduled tribe oibada matik chade qualify oide maramdi makhoi Manipur amasung India gi asengba mi oide Nakalamarom Meitei di descendant ne Manipur gi asengba tribe ne maramaduna Meitei singda scheduled tribe oibagi point khudingmak yawi haibaga loinana document sing khusinakhe ikai khumnariba India gi court asina takiba judgment asi yenglaga de kuki amadi jomi sing asi Manipur da ST list chanbadu da matik sadaba ne makhoi Manipur gi asengba yellow mi oide makhoi na Meitei gi mayokta leiduna victim card paiduna makhoi na sanare asigumba makhoi gi thawong asi Meitei aikoina makhoida tolerate tawroi haiba wafam Union Tribal Affairs Minister da phongdoklamki haina sumahang na makha takhe